kari kari hakselgi checksing thorang lokhatkani ichaw matungda isingdagi pokpa laina typhoid laihau tauba amasung leptospirosis amasung kangna sandokpa laina malaria dengue na chingba nabagi chang hengalakpagi akibalai asoi angam thoktanaba khongthang singasi insi ahanbada thakpada safare khangba mafamdagi loba ising khaktamak taksi ani subada tungsindana thamba ising sizinadingi gi mamangda khutsa sing na hamdoksi ahum subada chinjak sing mapung fana thongdoksi loinana fongfong sana thamsi mari subada lukhak jogum sing tingthina loishinsi manga subada chaba thakpa tawdringai amasung amang sang changraba matungda khutsa sing na hamdoksi taruk subada angang sing ichaw isinda kumduna chathangumsi taret subada kang macha pokpa thingnaba akoi bagi mafam sing taru tanana thamsi nipan subada malaria amasung dengue dagi ngak thoknaba kangkhal sisinasi mapan subada pumtharaga natraga ichaw isinga samnaruraba chinjak sing mafam chana lamthokisi tara subada infection thokpadagi thingnaba layong hek ulapaga doctor tana hosi From the regular afternoon, ELITETV ki test of cartoon mahaw meng tabi su hama taramo. Ceri baru ngasi infala funga pau se singi cartoon singda cartoon ni sina kari haning liba kari fongno liba kari wakal kalang liba habdo miam da sanonga thamjage an ba lokhachage Shanghai Express ki onthok pani da sida onthok pani sida phajabani engbio sida khoi Narendra Modi man basina Hanuman da khurum bagi kanoni leise khoi di Hindu ju am da ba ram kain tori ba Krishna Ram Janmabhoomi ga semi ba mayam sini adida man Hanuman da khoirum bani adada Hanuman na harakpagi wani adu Hanuman sare nangna tawrisi yaningdre ko nangna geopolitics tawringeda Manipur ki praja mayam yamna warabni ko chekshilu handaki bota thambalagi khuba nga lak ama helaga ni karido ana hayada sita mana chei tharakpurinda nanga sum geopolitics tawringeda Manipur da tahi ama hele thi toiji mi mayam sigre mi lising humbu humra ji lanjen naraga leiri sumna kanda khoi sarkar sembagi prime minister bagi harau pathoi kadar leiri adani ngasai Hanuman sida khurum man hai se nang geopolitics to no Manipur da jam ware awna du gir mek la ro khadam di prajana yadram ni ko thambal gi khuba nga lak ama helaka gi dune na handak congress na hen gi baduni man hai se da Modi man basna hai de aina Manipur da chadau da bagi mahi phangmani prabhu na Narendra Modi si lakhi de na Manipur da haji bau laktri ana jai du da ni maruina khoi gi sai cartoonist thambai se mana Manipur gi lakhidaba Manipur gi wafam da phongdo khidaba sigi wafam sisu dum akoi Manipur gi chief minister na dum masana ya zagrab ne khoi praja sina khoi warau bu leiba adu mayam khoi asoiba mayam su lei haibdu moi phongdo pusu leigrab ne topa medium akoi gi pause agency singda aduni yanu phajaba cartoon ni aduna haji 2027 da masigi mamitaru haningai su leite aji pamdi la loibani haji somda la ing na tapthara da leire hairi kan dong jiri bam na takatta na hogole ji mi ma mangak le laga hatu thambira me madu badung jum mai kai mai thanare ojek film sida bu ngasi se mo khoi sidagi reinforce state force ngan madu sinam ko me adamu attack torok tana ku ki militants ne ambush torok tana kamna bagi posilei misi minadi khoi haji phaw da khoi phangdri adu haji le film sida sigi position leibani aduna Modina Manipur bu kamaina khalli haibasi su yamna khanani ngai obo phumne na thamjage pathang de leisna khoi Chanale baki loire dana haibudani loire dana sida mabani ahallani wai chanabani walking chatla ngaktang phammaga pak meya sida bondu jiri su lokhidure haine ana haiba ada amane khome wasak power lowdriba MP ani duda tainaba mayam amsu leiri bani dona aji social media de yeng biu wasak bo lowdri noi kai dau lei ama tawena haina ba lei duna kitang gyan ta na bu masak tam ni ji saka pai bu sunate saka di Manipur gi lengak leiri bani de pa ngang na bu duni toise duna WhatsApp load na noi ke dau lei kana social media da wa tongna ba troll tongna ba mayam me toise fake to la kona phabani ama mu ki wana ta bi da achum bu kari no kadai bo the strength lei kana na to wudab no state matter ra aduga central gi da hamle sing basing asi aduna ta bi da tongdri mayam se aduna last ta khoi masel gi marakta lanam mu thok pra ya bra haibi mafum ju mayam singang na ba lei ra bani thok ta na hona ba phai aduni
jiri si tong ba jaga sing ni koina aina thing ko la lu amna haji ki leiba jaga sing ji tahandana khul tahandana le rakhibani haji yum hum phu hum drag mathak da mai tha gi report lai resini awna bondu jiri su lo kidore haine na hayadani ada kumak pane whatsapp fa bo lo dreba mp ani duda tainaba mayam am su le bani do na madu potuni sida political ki mileage lungna bagi matam na te khoi leiba situation ji kamaina control to gada ga du khangna matam ni haidana thamjage matang da leisna khoi pona phomgi balo he haidani balo is da wari sanare moje park ta waktang han sing je pham ba itaw handakti len ga ta bane ising ga chaw bane leibak si hangoi kharadi chongthok chongthin urani ne na yam phajaba poni man thamai sida ji sauningba lakpa du center da budi haji endi sarkar legre kuina chakadra chaloidra madu chachaba khangri adani mana ga predict to bune taw handakti len ga ta bane sing ga chaw bane lebak si hangoi kharadi chongthok chongthin urani ne na akoi di sapal torokpa torokta ba du yengba ta di myam haina ba political experts na analysis na ba changes lakadra la oidra madu gi manung de leineri ba ichel du kaino handak yam sathina manipur gi history da hai tare yam sathina po gi bani la am helaga po gi bai si anuai to pok te ngai leiroi pok ka bani chama chani helaga po akoi gi thoi gi badana makhalam bani laklom de helaga thoi gi basina kadang manung da kai lege ba ruling gi mla leiriba adagi concern akoi gi sitting mla aduga akoi gi haji minister reba jaga kendra singda adum BJP degi Congress na takat hen gi wadu leibuni yengba ta bani haji assumption ngatani sida exit poll da chom ga mabha humbumra lawni harambadu chani ni pu da ta gi duni kanam basi thada poto man gu leibu kanam uponte pangai da haraga sida risa akuma survey ma chalaga ekta pangai haiba ya ponte aduni hada yam exit poll da mayam achauba leiriba channel sing aduga leibu mayam ju achauba mai kitang thiba amani haidana mayam experts na analyst na photo ko homsu leibu duni pathang da leisna khoi Kwelan Paugi, as lawyer Havduni. I don't Sagi, MLA, Mantri, Nehru to be Upamina, Mana, who is Surja de the Quorum Zavagi Sinduni. Ichau Giloire, Lane Giloire, Ikang Amuna, Ajiki Sagalakpagi, Nung Tagadabani, Haji, Nung Mutadre, Jun July, who is season, Nung Tamatam, near Manipur, Jun July, who any season, Batakome. Ikang Tolaga, Karikane Mahasoyana, Amasina Kumakpunira, Surja de Kumakutani. Ikang tholaga kari kani maso ina ikang thoga di ikang gi bisha mu ichau gi bisha mu len gi bisha mu maduni haji fawda hai duni akoi kono zum ke da ban train thoi da ka obada ani khak pire adana koi thungdanam da kupadi yarwa na kuptana sumanga tar le bi media da mayam yauna gi duni aduna manipur gi oriba situation kaino hoi ngarang wasak logre mathang portfolio law thora gani madam mathung da kamain tauba haibudu khangna ragani ada film du dani aduna sida ichau gi loire len gi loire ikang amuk ana haisi yam phajaba si su wan to leba cartoon ne thamjage mathung da leisna Israel Express ki naire haibuduni naire sida koi manipur gi leader am oidoi adama gi secretary na traka mana basna hanguduni ngasi Delhi sarkar wasakadori yauba chatpiroi dra sarna mai makha thabda leba president secretary gumba PS gumba hai tare adama da kumakune leba sida lan thoktana awana taring sida madu yauba chatladi mayam na kari mu hainani yam gyan tabagi mong ne si thamai se aduna khoi di yauba chakhiba aduna mayam saungna baduni suna kana yum mai cha adu somna kari yawi no na somda yaw da basu ya da bani leader ni adum khara adum khoi gi hai tare BJP ke lengak ni lesi NDA ki sarkar BJP na adum let to bai tare absolute majority fangdaga su single largest party ni 240 karakanda aduni madu su yaw da ya da ba aduna phare yaw re haji thopi rakanda lan gi leiba pose lotion ba amisa na home minister pare kadra pairo da khangde mana hiring da oiring da pairing da hiring baduni lal lo kan lal lo rakanda kai makhare tawne hadna adubu yengnari mayam ngainari adum ngainarakpa aduna praja singi ihul se phada ba ngamaktana kari lakada ge samang da ba mayam su leiribani mathang da leisna khoi naron thodang gi hawa do leirang do aduni sida khoi gi asam rifle gi sin ni asran pa dong pa kangbu adama na hai he moina phongdoi se yam phajana order phangle kukina yum mai thaba yengbagi na hoji se adum yum mai thar su ama tor su yenga leiba mamang mayam mi gi o huran ba san huran ba phau huran ba mayam do leiriba security tari ba hai ne haji phagi jugai tomnai duni social media da kari da masen mobile ni gai na haji haina ba mayam leibu adun sai dani order phangle kukina yum mai thaba yengbagi na sida wahan thok leiba cartooni the beginning ba athaji am sang a cheng re duna
सिदा मैम असम राइफल की कैम अखोगी कुकी कैम मैम थुगाइबदा असम राइफल सप्लाई तब चाना थानो मैम लेरम खोलम मैम अखोई उरो पोने अदुना स्वाइसिदा जियोपॉलिटिक्स तौरिंगदा मणिपुर काइनब सिल्लिरा चही अम हेले मैम से अखोगी खाम ngambagi limitation ama leibani madu limit to cross to gida gidi madu achoba kai hai tare madu sathi ba mutholak pa su yai madu civil war tholak pa bu thai ningai adum mong da lak pa ya bro chiningai oiba me ama tong tong ba espace ne pi ba leiba duni aduna matam leiri matam leiri da yam sat duna ko solution ama purak pa tangai phade na thamjage pathang da leisna khoi manipur news gi dasani hai duni dasani si da man haire matik chaba mi yam lei बहुत कार दी चार रोएना सिदा कोई कहोनी खितंग सिग्नल हम पीबने कार प्रजा सिंह खलु है अतुम पोट पीबने मतिक चाव मीडियम लाई मतिक चायना कोई थागलबनी अदुना समथिंग कर्म खरे तौरो हाइबने जी वाजु वासक्री मनुंग फुमग पीरिसे कार्टूनिस्ना थब खरा तौरो हाइबने हजि वासक चलौद्री अनी न कयाम तो होय हंदक स्ट्रॉन्ग दी पावर स्ट्रेंथ दी हम लई opposition party की जो अचौबा अरिंगबा opposition हम ओइनी याम नुंगाइनी एनी तरकदा येनबा नावै dictatorship की टाइप ता अदम तौबदु हंदकती यागदो मानदे अदुसिदा लेवा अमदा याम लिंगबा opposition लेबा से याम फाबा अदुगी democracy की याम चावान थोक लेबनी हेना मया अखंगैसिन हाइबदुनी अदु पोतुदनी मतिक चावा मी याम लेई बहुत कार दि चारो वेना अदुना बहुत कार कांदा मतिक चादब तौबिगनु हाइदना माने मेसेज हम पीबने थमजगे मथंद लेइसना कोई पीपल्स क्रॉनिकल की पीपल्स क्रॉनिकल की मोटली मंदे खबर जे पारे मत मनाव लेरे वही है आई डोंट अंडरस्टैंड एंड इज क्वाइट कन्फ्यूज आई कहीं खंदे अचौब चमम लेरे मधुदी कहीं दैट सू अलाउज वायलेशन मर्डर एसेट्रा अदो सस्पेंशन ऑपरेशन से लोम कहीं तोइसेना मागी ग्राउंड रूम थुगाइरगा लोम तौरे सिदी लाइसेंस फॉर की लाइसेंस फॉर एक्सटोर्शन एंड आई तोइना हाइजबदुने लंबी पैसा खारे सूगी मखादा फोंग पायरगा चले कराम हाइद्रे असाम कांगबसु मोई दिवाली सानरे लेबनेना नहान आई हैव नॉट मिस्टेकन नहान की अखोगी गुलाथोल की दा कोई ngaraangni अद हाइबदु मदु राना इफेक्ट ताब चेने मोई गदी अखोई वारी सानरी ना कोई कुलाई बाय बलेस वॉलंटियर कुलाई मांगी फाब लापगी कोई कुलाई लौ कोई हुरांगी बदबा कोई कुलाई लोखत कियना अदि मेरा पाइबिगा मुकनबा ngaraangi पोतु उ फंगी अदने दुना आई डोंट अंडरस्टैंड एंड इज क्वाइट कंफ्यूज्ड दैट Sue allows violation, murder, etc. Thus, shedding light on endless brutal subjugation. Na tuan tuan ba Sue ki maram sa thare mayam sini aduna confused lai resini mana masiji kaino hai bu khang dress Sue ji makha da loina ma tawning ba da tawbu yara bara hadna adum ba message na mapiba cartoon ni na thamjege ana ngasi gi di adum ba elite tv gi test of cartoon ni mahau matang solution jare meng ta video sing bo amukana khuram jabaga loina na kaina na be thang jari pine besi इचाउ मतुंगदा करी करी हक्सेल की चेक्सिंग थौरांग लौखतकनी इचाउ मतुंगदा इसिंगदगी पोकपा लाइना टाइफॉइड लाइहौ तौबा अमसुंग लेप्टोस्पिरोसिस अमसुंग कांगना संदोकपा लाइना मलेरिया डेंगीना चिंगबा नाबगी चांग हेंगलकपगी अकीबा लई असोय अंगाम थोक्तनबा खोंथांगसिंग असि इनसी अहानबदा थकपदा साफरे खंगमा मफमदगी लौबा इसिंग खक्तमक थक्से अनीसुबदा तुंगसिंदुना थंबा इसिंग सिजिनदरिगी ममांगदा खुदसा सेंगना हमदोक्सी अहुमसुबदा चिंजाक सिंग मपुंग फाना थोंदोक्सी लुइना फोंग फोंग साना थमसी मरी सुबदा लुखाक जगुम सिंग इंथिना लोशिनसी मंगा सुबदा चाबा थकपा तौद्रिंगी अमसुंग अमांग संग चंगदुरबा मतुंगदा खुदसा सेंगना हमदोक्सी तरुक सुबदा अंगांग सिंग इचाउगी इसिंगदा कुमदुना चढ़नगुमसी तरेत सुबदा कांग मचा पोकपा थिंगनबा अकोइबगी मफम सिंग तरु तनाना थमसी निपान सुबदा मलेरिया अमसुंग डेंगीदगी ngakthoknaba कांखल सिजिनसी मापन सुबदा पुमथरगा नत्रगा इचाउगी इसिंगा समनरुरबा चिंजाकसिंग मफम चाना लंगथोखिसे तरा सुबदा इन्फेक्शन थोकपदगी थिंगनबा लायोंग हेक पुलपगा डॉक्टर ताना हौसी